Government of India na CHATHARIBA Achan Meerai Naibagi Thoushil Khudakta Leptrabadi Central Force Singi MATHAK Meeyam na Akanba Warep Lourakpa Yai HAINA Coordinating Committee on Manipur Integrity Cocomi na Thadorokpa Cherol Amana CHEKSHIN THAMLAKLI Cherol asina Hai Haukiba April Kuntra da Kumbi Akaswagi Mafam Amada Maha Regiment ki team Amana Search Operation Chathaduna Khulngakpa Volunteer Taraga Mathui Khulaiga Konana Fakiba Ado Irang asida Government of India na Namatagi meeting yengpani haina Cocomi na Naube. Khulngakpa volunteer sing fazin kre haibagi pau hek tabaga tongan mafam dagi lakpa maira paibi sing na Maha Regiment ki officer sing unaduna volunteer sing adu thadok pinaba amasong kuki khulai paiba sing thengnabada season naba khulai sing ado pithok pinaba haijarubada tabi dabadake maira paibi sing aduna democratic oiba khongjang ama changsin ke Khongjang adu tabi bagi mahutta Maha Regiment ki personnel sing aduna blank fire tawbada nadana Casper gari season naraga overpower tawnaba honabada maira paibi sing asok apan kaya yauke Chin kuki narco terrorist sing nang ngaihak laitana Meeyam da landarakliba se thengbagi mahutta thawai khubakta haptuna masagi khul ngakchanaba honajariba volunteer sing da yakhai thingai tawbagi thawong ama Government of India na CHATHARIBA se khudakta lepkatabane Masagi khulngak na bahona jariba volunteer sing ase Central Force ki yaknaba nate volunteer sing asina India lenga ki mathakta amadi Central Force sing ki mathakta khud thakiba lekidre haibase Government of India na mayek sing na khangfak thoi nakal amarom da kuki khulai paiba sing na more lambida duty taba Central Force ke personnel sing chathok chasin tawbada athingba pikibada natana Central Force sing da atamna nandaduna jawan kaya gi punse khangu thakta mahan khrabasu ngasi fawba Government of India na usindadana leithokle Nakal amarom da chahi asige January 10 da hautok khuldagi sing janma chatkiba khunja sing da kuki khulai paiba sing na landaduna hatok pikhiba thawong aduga mari lainana Maha Regiment na search operation chathaduna mara leba sing fagat na bokhona khibra haibase achawa wang ama oire Asigumba Government of India ki Achan Meerai Naibagi Thoushil asina lan ase makha samtha hanabagi achawa maram ama oiduna leiri haina charol asina haire charol asina makha tana hai Irang asi hek haubadagi ching amasung tampak ani ase tokhai ban lo chatnabagi maongda uba fangliba ase laibak thibane tampak ki district singda Central Force na tongan action kaya utnaba honarabasu Churachandpur district ki DC office secretariat building na chingba mai thakiba haukiba April 10 ka tarukta Imphal Jiribam National Highway da lakpa truck singda nongmai kapsinduna landakiba amadi suburban da leiba thong ama IED plan tawduna thukaina khonakiba thodok sing aduga mari lainana kani karam action lapat kiba laikhrabage lamdam masigi lifeline oriba national highway ani asida tawningbata tawduna leiriba kuki khulai paiba sing asidana action amata lokhatraga khulngakpagi khulai singna fagatliba asina takpade ching amasung tampak tamana da ba lo chanare haibane Pumnamak asi Manipur Police ki DGP amasung Security Advisor na matam chan action lokhatabadagi thokpani madam aduna matik charaba DGP amasung Security Advisor Khudakta sinda uhaina so charol asina makha chana demand tawde